Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amuk lobirasi Natheikhraba Echel 13 suba tangkak chatlamba khongthangdo lepli thamoi magi mihusu thuna chonglakpagum tawri thoibisana ruhan lomda mamai onsilei thoibisana ngakna ruhan di yenglaga sir kari phamo cha thakise thoibisana wa makha tarudre sofa aduda famli ruhana coffee puro haiduna haikre thoibisana ruhana tawriba mawongda yengli thamoi masu isingi chaw ihaurakpagum birang masu nanghore matagum chenthari ukini haibagi pakhana teithokjari ruhan su sofa aduda famladuna leiri kari haisige hainasu amuk khali nungari ko nungari sardi nungari bo aidi panglei leirisini ngaihak amuk tumina leinei coffee adu supurakli coffee thanamlaga staff aduna chingnarap makhoi ani da haifet yenglamlaga thokre thoibisana tawfam khangdraduna makhuna pairiba ruman adu chetna paisinduna leiri coffee se payo yani thoibisana di coffee do khara thaklaga sir ayamu ruhan su karimta khumdri thoibisana magi thamoido maizawa magumna phumduna leirambado mairi amagumna pokhairakpagum birang mahaksu lepa leitana chentharai ruhan gi kadagi chenthoraktuna washroom da thuna changsinduna kappa makhol tadana ba tape adusu leithoktuna hikna kapthori ina babu mi oide hairamlaga dang thinga sidi achoba mi amagumna leire ko tarakliba pido makhut ani na taithokladuna kari noina tawrisibo kapayade ai kapayade veshin aduda makhut mamai da tathoi adubu amuk hikna su kapchari punga magum washroom da leiri ngehak leraga phone lai phone lakpa aduda mapido taithokna pocket ta yauriba phone adu lakthokduna yengli memi calling birang du taithokladuna phone du receive tawri amadi khonjal adu su semli makon su kaplubagi siri sulauri hello memi na han kai tawdaba khonjal ama tawbaduda hello thoi nang kai da lege ai washroom da lege kari tawrage thoi nang kari tawrage memi su washroom aduda thuna lakli thoibisana su tholei mamitu su pomli kaplubagi memi pakhatna kari tawrage kari kaplino kaisu tawdida kaisu tawdraga hekta kapaya bro se hayu se no fit tawraga memi da haizili ai Facebook da video ami yenglubre aduda kapningdana kaplure os adugi were se kapkanu se kajil galoina chaithue ha thoibisana mirror da mu yengli rumana duna chaithokliba kajal adu taithokli aidi ipa hek pakhaluredana se lipstick sisu amta sangjilo nangdi pocket so hapiro hoine haptadi yadre kaino macha loirakpada kokpanina adum hapchile yarabe yengo yari kapchepi thamoi du pikmin ko thoibisana nokfet tamak tawraga makhoi ani thongminarakli aduga duty su tawri ruhan su hojikta da gyan tarakli masa fawba gyan tarudre thoibisana na thaklamba kaptuda munna yengduna leiri prem hospital aduda lakli hospital adu ubada pukningda nungaiba masu fauri prem lakpada mayamga harau wari sanari prem ruhan gi kada changlei sir amta changjarake ruhan di adum manglaga leiri prem ka aduda changlaktuna ruhan gi masada thenglei ruhan su prem na thenglakpa aduda karom kanda la iba nangna ngaya koire sir kari lere sir akaknaba paw ang fangbadagi kari paw ruhan gi phone adusu tanja aduda ring lakli kanano haiduna pocket gi phone adu lakthoga yengli hello phone aduda kari hairakpano khangdi magi saktam adusu khoirang khoisaunabagumna tawri phone adu kai aduga thuna thoki
ꯄ꯭ꯔꯦꯝꯁꯨ ꯔꯨꯍꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯔꯨꯍꯥꯟꯗ ꯌꯦꯡꯂꯨꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯁ꯭ꯇꯥꯐꯁꯤꯡꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯉꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯦꯃꯤꯒ ꯊꯣꯏꯕꯤꯁꯅꯥꯒꯁꯨ ꯔꯨꯍꯥꯟꯒ ꯊꯩꯅꯩ꯫ ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯐꯨ ꯑꯃ ꯐꯥꯎꯕꯗꯧꯅ ꯇꯧꯔꯛꯂꯤ꯫ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯁꯔꯁꯦ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ? ꯁꯔꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ꯫ ꯃꯦꯃꯤ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯊꯣꯏꯕꯤꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤꯁꯅꯥꯒꯤ ꯁꯛꯐꯝ ꯑꯗꯨꯗ "ꯑꯣ, ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯇꯧꯔꯛꯏꯗꯨꯕꯣ?" ꯊꯣꯏꯕꯤꯁꯅꯥ ꯃꯦꯃꯤꯒꯤ ꯋꯥꯗꯨ ꯇꯥꯁꯤꯜꯂꯨꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯏ꯫ "ꯑꯩꯒꯤ ꯏꯇꯧꯗ ꯅꯪꯅ ꯀꯌꯥꯗ ꯋꯥꯔꯧꯔꯤꯕ? ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ꯫ ꯅꯐꯝꯗ ꯑꯩꯅ ꯀꯌꯥꯗ ꯂꯥꯜꯂꯤꯕ?" ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯟꯅ ꯇꯩꯅꯅ ꯄꯤꯔꯛꯄ ꯑꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯩ꯫ "ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯀꯣꯛꯀꯁꯦ ꯂꯣꯏ ꯉꯥꯎꯔꯦꯗ." ꯃꯦꯃꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯁꯥꯗ ꯊꯦꯡꯂꯛꯏ꯫ ꯃꯁꯥ ꯊꯦꯡꯂꯛꯄ ꯑꯗꯨꯗ ꯃꯦꯃꯤꯗ ꯌꯦꯡꯂꯛꯏ꯫ "ꯀꯔꯤꯅꯣ ꯃꯪ ꯂꯩꯔꯤꯗꯨꯕꯣ?" "ꯏꯁ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦꯗꯅ." "ꯂꯩꯅꯤ ꯅꯪ ꯏꯕꯦꯝꯃ, ꯅꯪ ꯈꯔ ꯂꯩꯔꯗꯤ ꯉꯥꯎ ꯆꯠ ꯇꯥꯔꯦ ꯅꯪ ꯑꯃꯕꯀꯣ." "ꯉꯥꯎꯔꯒ ꯆꯠꯇꯧꯔꯕ ꯅꯠꯇꯦ, ꯆꯠꯄ ꯀꯨꯏꯔꯕꯅꯤ." "ꯅꯪꯁꯤꯗꯤ ꯂꯥꯛꯑꯣ ꯉꯥꯎꯔꯨꯔꯅꯨ, ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝꯃ ꯆꯥꯔꯨꯔꯁꯤ." ꯈꯥꯕꯁꯨ ꯃꯁꯥꯅ ꯈꯪꯅ ꯃꯥꯒꯤ ꯄꯣꯠꯇꯣ ꯂꯧꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯎꯔꯛꯂꯤ꯫ "ꯐꯖꯩꯍꯦ, ꯑꯁ ꯃꯃꯤꯡꯁꯨ ꯈꯪꯗꯦ ꯑꯩ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯃꯃꯤꯡ ꯂꯩꯐꯝ ꯊꯤꯗ ꯌꯥꯗ꯭ꯔꯦꯍꯦ." "ꯀꯅꯥ ꯂꯩ?" "ꯁꯔ, ꯀꯔꯤ?" "ꯌꯨ ꯌꯥꯎꯕ ꯎꯄꯨꯗꯨꯗꯒꯤ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ, ꯑꯝꯇ ꯊꯛꯀꯦ꯫ ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ꯫ ꯅꯣꯏꯁꯨ ꯄꯦꯛ ꯑꯃ ꯑꯅꯤ ꯄꯥꯏꯌꯨ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤꯅꯦ." "ꯁꯔ, ꯋꯥꯔꯤ ꯑꯝꯇ ꯍꯧꯗꯣꯛꯆꯒꯦ, ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯍꯥꯏꯌꯨꯅꯦ." ꯑꯃꯅ ꯎꯄꯨꯗꯒꯤ ꯌꯨꯗꯨ ꯂꯧꯊꯣꯛꯑꯒ ꯍꯩꯔꯤ, ꯑꯃꯅ ꯆꯥꯅꯕ ꯂꯩꯕ ꯆꯠꯈ꯭ꯔꯤ꯫ "ꯁꯔꯒꯤ ꯃꯦꯗꯥꯝ ꯑꯃ ꯃꯊꯧ ꯇꯥꯗ꯭ꯔꯤꯕ꯭ꯔꯥꯅ ꯈꯜꯂꯤ." "ꯆꯨꯝꯃꯤ, ꯅꯣꯏ ꯃꯦꯗꯥꯝ ꯑꯃꯁꯨ ꯃꯊꯧ ꯇꯥꯔꯤꯕꯅꯤꯅꯦ꯫ ꯁꯔꯁꯤ ꯅꯣꯡꯃꯇ ꯃꯦꯗꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯎꯗꯦꯅꯦ." "ꯂꯩꯇ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯁꯥꯟꯅꯅꯤ? ꯅꯍꯥꯟ ꯑꯃ ꯁꯥꯟꯅꯈꯤꯕ ꯎꯏꯗ." "ꯁ꯭ꯁ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯑꯣꯛꯇꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅꯕꯨ ꯃꯔꯝ ꯆꯠꯇꯨꯅ ꯅꯍꯥꯟ ꯆꯩꯔꯥꯎ ꯆꯤꯡꯗ ꯁꯤꯔꯒ ꯂꯩꯔꯝꯃꯤꯗꯨꯅꯤ꯫ ꯑꯗꯨꯏ ꯋꯥꯗꯣ ꯃꯀꯥ ꯐꯣꯡꯕ ꯌꯥꯗꯦꯀꯣ." "ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯁꯛ ꯐꯖꯩꯌꯦ, ꯉꯥꯎꯔꯦꯕꯣ ꯑꯩꯗꯤ." "ꯁꯔ, ꯀꯅꯥꯅꯣ? ꯃꯁꯛ ꯈꯪꯕ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯃꯁꯛꯇꯤ ꯅꯍꯥꯟ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯩꯔꯝꯕꯗꯨꯅꯤꯗ." "ꯑꯣ, ꯁꯔ ꯑꯗꯨꯗꯤ ꯑꯩ ꯃꯁꯛ ꯈꯪꯉꯤ, ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯒꯤꯅꯤ." "ꯃꯃꯤꯡꯗꯤ ꯈꯪꯕ꯭ꯔꯣ?" "ꯈꯪꯉꯦ ꯁꯔ, ꯊꯣꯏꯕꯤꯁꯅꯥ ꯀꯧꯕꯅꯤ." "ꯏꯅꯥꯛꯀ ꯈꯨꯟꯕ꯭ꯔꯣ?" "ꯈꯨꯜꯂꯤ ꯁꯔ, ꯃꯄꯥꯗꯣ ꯍꯥꯟꯅ ꯑꯦꯒ꯭ꯔꯤ ꯑꯣꯐꯤꯁꯔꯅꯤ, ꯍꯧꯖꯤꯛꯇꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯤ꯫ ꯊꯣꯏꯕꯤꯁꯅꯥꯗꯨꯗꯤ ꯑꯦꯟꯖꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯕꯅꯤ." "ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯅꯪꯒ ꯆꯠꯂꯒ ꯎꯅꯅꯕ ꯇꯧꯁꯤ." "ꯐꯅꯤ ꯁꯔ." ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯄꯥꯁꯨ ꯆꯪꯂꯛꯏ꯫ "ꯏꯆꯥꯁꯥ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯗꯅ?" "ꯑꯧ ꯄꯥꯕꯨꯡ." "ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ?" "ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯁꯔꯁꯦ ꯃꯦꯗꯥꯝ ꯑꯃ ꯊꯤꯔꯁꯤꯔꯅ ꯁꯨꯝ ꯈꯜꯂꯤꯕ." "ꯑꯣ, ꯑꯗꯨꯒꯤꯔꯥ?" "ꯃꯥꯅꯤ ꯄꯥꯕꯨꯡ." "ꯂꯩꯔꯕ꯭ꯔꯅꯦ ꯅꯣꯏꯕꯣ?" "ꯍꯣꯏ, ꯑꯃꯕꯨꯗꯤ ꯂꯩ ꯍꯥꯏꯇꯥꯔꯦ." "ꯀꯥꯏꯗꯒꯤꯅꯣꯅꯦ?" "ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗꯒꯤꯅꯤ, ꯍꯥꯏꯕꯗꯤ ꯀꯛꯆꯤꯡꯗꯒꯤꯅꯤ, ꯑꯦꯟꯖꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯏ꯫ ꯑꯗꯣ ꯁꯔꯅ ꯈꯣꯏꯗꯥꯔꯨꯔꯕ ꯃꯥꯜꯂꯤ." "ꯑꯣ, ꯏꯆꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯃꯁꯛꯄꯨ ꯌꯦꯡꯅꯤꯡꯉꯤꯅꯦ." ꯔꯨꯍꯥꯟ ꯃꯥꯒꯤ ꯐꯥꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯔꯁꯨ ꯔꯨꯍꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ "ꯅꯔ." "ꯁꯔ, ꯖꯨꯏꯁꯤꯗ ꯂꯩꯖꯔꯦ." "ꯀꯀꯥ, ꯋꯥꯅꯕ ꯀꯔꯤꯒꯤ ꯁꯦꯝꯕꯤꯔꯨꯔꯤꯕꯅꯣ?" "ꯋꯥꯗꯦꯗ, ꯀꯔꯤ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ?" ꯔꯨꯍꯥꯟ ꯐꯣꯟ ꯂꯥꯛꯏ꯫ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ꯫ ꯐꯣꯟ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅꯔꯒ ꯊꯝꯈ꯭ꯔꯦ꯫ ꯐꯣꯟ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ꯫ ꯋꯥꯆꯦꯞꯇ ꯐꯣꯇꯣ ꯊꯥꯔꯛꯄꯗꯨ ꯌꯦꯡꯉꯤ꯫ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ꯫ ꯁꯨꯔꯖꯁꯨ ꯕꯦꯡꯛꯇ ꯂꯨꯠ ꯇꯧꯔꯤꯕ ꯃꯤ ꯈꯔꯗꯤ ꯐꯥꯕ ꯉꯝꯂꯦ꯫ ꯏꯟꯇ꯭ꯔꯣꯒꯦꯁꯟꯁꯨ ꯇꯧꯕ ꯂꯣꯏꯔꯒ ꯀꯣꯔꯠꯇ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯁꯨꯔꯖ ꯁ꯭ꯇꯦꯁꯟꯗꯒꯤ ꯍꯜꯂꯛꯂꯒ ꯔꯨꯍꯥꯟ ꯍꯣꯏꯒꯤ ꯐꯥꯔꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯁꯨꯔꯖꯁꯨ ꯔꯨꯍꯥꯟꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ "ꯑꯗꯣ ꯔꯨꯍꯥꯟ, ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ꯫
ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯒꯦꯠ ꯇꯨꯒꯦꯗꯔ ꯇꯧꯕꯅ ꯆꯨꯝꯗ꯭ꯔꯣ? ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯁꯨ. ꯑꯗꯣ ꯇꯣꯝꯊꯤꯟꯒꯤ ꯋꯥꯏꯐꯇꯨꯗꯤ ꯑꯩꯈꯣꯏꯒ ꯈꯪꯅ ꯂꯩꯔꯝꯃꯦꯅꯦ. ꯇꯣꯝꯊꯤꯟꯒꯤ ꯋꯥꯏꯐꯇꯨꯕꯣ? ꯍꯣꯏꯅꯦ, ꯊꯥꯏꯅ ꯑꯩꯈꯣꯏꯗ ꯇꯥꯟꯅꯕꯗ ꯌꯥꯎꯕ ꯅꯨꯄꯤ ꯑꯃ ꯃꯤꯅꯥꯗꯣ ꯈꯪꯉꯤꯗꯅ. ꯃꯤꯅꯥ ꯍꯥꯏꯗꯤ ꯆꯤꯊꯤꯒꯤ ꯄꯣꯁꯃꯦꯟꯗꯨꯔꯣ? ꯑꯩꯈꯣꯏꯗ ꯅꯠꯇꯦꯀꯣ ꯇꯥꯟꯅꯩꯗꯣ, ꯅꯪꯉꯣꯟꯗꯅꯤ. ꯍꯣꯏꯅꯦ, ꯑꯗꯨꯕꯣꯕ. ꯑꯗꯣ ꯚꯥꯏ, ꯋꯥ ꯑꯃꯇꯪꯗꯤ ꯈꯟꯅꯁꯤꯕ. ꯀꯔꯤ ꯋꯥꯅꯣ? ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ... ꯏꯇꯥꯎ, ꯑꯗꯨꯏ ꯋꯥꯗꯣ ꯇꯣꯛꯂꯁꯤ. ꯌꯥꯔꯣꯏꯅꯦ ꯇꯣꯛꯄ. ꯑꯗꯣ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯅꯍꯥꯟꯃꯨꯛ ꯊꯦꯡꯅꯩ. ꯀꯥꯏꯗ? ꯁꯣꯔꯣꯛꯇꯅꯤꯗ. ꯑꯗꯣ ꯏꯇꯥꯎ, ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨꯀꯣ. ꯆꯦꯛꯁꯤꯜꯂꯤꯁꯤꯗꯤ. ꯍꯣ ꯑꯗꯨꯕꯣꯕ, ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯔꯝꯅꯦ. ꯑꯗꯣ ꯃꯥꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ. ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯁꯨ ꯂꯩꯔꯤ. ꯔꯦꯖꯤꯅꯥꯁꯨ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯎꯔꯤ. ꯑꯣ, ꯑꯗꯨꯗꯤ ꯅꯪ ꯆꯥꯟꯁ ꯑꯃꯗꯤ ꯂꯩꯔꯦꯅꯦ. ꯀꯩ ꯆꯥꯟꯁ? ꯋꯥꯔꯤ ꯁꯥꯔꯤꯀꯥꯟꯗꯨꯗ ꯀꯣꯜ ꯑꯃꯃꯨꯛ ꯂꯥꯛꯁꯤꯜꯂꯤ. ꯇꯟꯖꯥ ꯑꯁꯤꯗ ꯀꯅꯥꯒꯤ ꯀꯣꯜꯅꯣꯅꯦ? ꯁꯨꯔꯖ ꯐꯣꯟꯗꯨꯗ ꯌꯦꯡꯂꯤ. SPꯒꯤ ꯐꯣꯟ ꯂꯥꯛꯂꯤꯕꯗꯨ ꯄꯥꯏꯈꯠꯂꯤ. ꯐꯅꯤ ꯁꯔ, ꯂꯥꯛꯆꯔꯒꯦ. ꯐꯣꯟꯗ ꯊꯝꯈ꯭ꯔꯦ. ꯁꯨꯔꯖꯅ ꯑꯩ ꯆꯠꯂꯒꯦ, SPꯅ ꯀꯧꯔꯤ. ꯍꯣꯏ ꯍꯣꯏ, ꯐꯣꯟꯗ ꯐꯥꯎꯕ ꯁꯦꯂꯤꯠꯀ ꯇꯧꯏꯅꯦ ꯅꯪꯗꯤ. ꯑꯁ. ꯊꯣꯏꯕꯁꯨ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯑꯃꯅ ꯌꯦꯡꯍꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯒ ꯂꯩꯔꯤ. ꯂꯥꯡꯂꯦꯟꯒ ꯚꯤꯛꯇꯔꯒꯁꯨ ꯃꯄꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗꯨꯗ ꯂꯩꯔꯤ. ꯃꯦꯃꯤ, ꯅꯣꯏ ꯕꯕꯥꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯗꯣꯛꯇꯔꯅ? ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯊꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯌꯦ. ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯦ. ꯑꯣ, ꯐꯔꯦ ꯐꯔꯦ. ꯂꯥꯛꯑꯣ. ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯌꯥꯅꯣꯗꯣ ꯑꯝꯇ ꯍꯪꯉꯨꯁꯦ. ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯦꯕ? ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯈꯣই ꯍꯣꯁꯄꯤꯇꯥꯜꯒꯤꯅꯦ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯗꯣ ꯌꯦꯡꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯀꯩꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯅꯣ ꯍꯥꯏꯁꯦ? ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯀꯤ ꯐꯦꯃꯤꯂꯤ ꯅꯥꯔꯛꯄ ꯃꯇꯝꯗ ꯍꯤꯗꯥꯛ ꯂꯩꯕ, ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯄꯩꯁꯥ ꯑꯝꯇ ꯂꯧꯗꯦ. ꯁꯤꯁꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯜꯁꯅꯤ. ꯑꯣ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ, ꯃꯨꯟꯅꯁꯨ ꯌꯦꯡꯂꯨꯗꯦ. ꯐꯔꯦ ꯑꯗꯨꯗꯤ, ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯅꯤꯅ ꯍꯟꯅꯕ ꯇꯧꯔꯒꯦ. ꯅꯪꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏ ꯑꯣꯏꯔꯝꯃꯅꯤ. ꯕꯕꯥꯗꯣ ꯗ꯭ꯔꯤꯞ ꯀꯥꯞꯍꯧꯔꯤꯌꯦ. ꯃꯦꯃꯤꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯊꯣꯏꯕꯅ ꯂꯩꯔꯤꯕ ꯋꯥꯔꯗꯇꯨꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤ. ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯚꯤꯛꯇꯔꯁꯨ ꯍꯤꯗꯥꯛ ꯂꯩꯕ ꯂꯥꯛꯂꯤ. ꯔꯨꯍꯥꯟꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯐꯥꯏꯜ ꯈꯔ ꯂꯧꯕ ꯆꯪꯂꯛꯏ. ꯚꯤꯛꯇꯔ ꯂꯥꯞꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯦ. ꯚꯤꯛꯇꯔꯅꯁꯨ ꯎꯔꯦ. ꯔꯨꯍꯥꯟ: ꯚꯤꯛꯇꯔ, ꯀꯥꯏꯗ ꯆꯠꯂꯨꯔꯤꯕ ꯅꯪꯗꯤ? ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ? ꯚꯤꯛꯇꯔꯅ: ꯇꯥꯃꯣ, ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ. ꯀꯅꯥ ꯅꯥꯕ ꯌꯥꯎꯒꯦ? ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ, ꯑꯗꯨꯗ ꯕꯕꯥꯒꯤ ꯈꯣꯡꯗꯣ ꯁꯔꯨꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗ ꯏꯆꯦꯅ ꯁꯤꯗꯣꯏꯅ ꯌꯦꯡꯍꯜꯂꯕ. ꯑꯣ, ꯑꯗꯣ ꯍꯤꯗꯥꯛꯇꯣ ꯂꯩꯗ꯭ꯔꯁꯨ ꯑꯋꯥꯠꯄꯗꯣ ꯑꯗꯨꯝ ꯂꯧꯔꯣ, ꯃꯈꯥꯒꯤ ꯐꯥꯔꯃꯥꯁꯤꯁꯤꯗꯒꯤ. ꯇꯥꯃꯣ, ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯀꯤ ꯏꯃꯨꯡ ꯅꯥꯔꯛꯄꯗ ꯂꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯌꯦ, ꯑꯗꯨꯅꯅꯤ. ꯑꯣ, ꯍꯣꯏ ꯇꯥꯃꯣ. ꯂꯥꯡꯂꯦꯟꯁꯨ ꯚꯤꯛꯇꯔ ꯍꯤꯗꯥꯛ ꯂꯧꯅꯤ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯃꯆꯥꯅꯨꯄꯥ ꯌꯦꯡꯕ ꯊꯣꯛꯂꯛꯏ. ꯂꯥꯡꯂꯦꯟ ꯎꯔꯦ ꯚꯤꯛꯇꯔꯒ ꯔꯨꯍꯥꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯣ. ꯂꯥꯡꯂꯦꯟꯗꯤ ꯔꯨꯍꯥꯟ ꯎꯕꯗ ꯃꯥꯏꯊꯣꯡꯗꯣ ꯑꯁꯥꯎꯕꯒꯤ ꯁꯛꯂꯣꯟ ꯑꯃꯒꯨꯝꯅ ꯂꯦꯞꯄꯒ ꯂꯩꯔꯤ. ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ. ꯂꯥꯡꯂꯦꯟ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯑꯃꯨꯛ ꯊꯣꯏꯕꯅ ꯂꯩꯔꯤꯕ ꯋꯥꯔꯗꯇꯨꯗ ꯂꯥꯛꯂꯤ. ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯒꯤ ꯑꯁꯥꯎꯕꯗꯣ ꯎꯠꯄ ꯌꯥꯗꯕꯅꯤꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯩ. ꯃꯄꯨꯛꯅꯤꯡꯗ: ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯁꯦ. ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯒꯦꯕ? ꯃꯥꯅ ꯁꯨꯝ ꯌꯦꯠꯂꯒ ꯂꯩꯕꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯩꯒꯤ ꯏꯆꯥꯅ ꯉꯁꯤ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗ꯭ꯔꯤꯕꯁꯦ. ꯃꯇꯨꯡꯗ ꯃꯥ ꯁꯤꯗ ꯂꯥꯛꯁꯅꯨ, ꯑꯩ ꯃꯥꯕꯨ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯉꯥꯡꯒꯦꯕ. ꯂꯥꯡꯂꯦꯟ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ. ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯃꯄꯥꯒꯤ ꯆꯥꯅꯕ ꯂꯧꯔꯨꯔꯒ ꯍꯜꯂꯛꯏ. ꯏꯃꯥ, ꯀꯔꯤ ꯇꯧꯔꯒꯦ? ꯕꯕꯥ, ꯗ꯭ꯔꯤꯞꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯥꯞꯄꯗꯣꯏꯅꯤ. ꯅꯥꯎꯗꯤ ꯂꯥꯛꯇ꯭ꯔꯤꯕꯖꯥꯠꯂꯣ? ꯑꯗꯨꯗꯤ ꯇꯥꯃꯣ, ꯑꯩꯁꯨ ꯍꯤꯗꯥꯛ ꯂꯧꯔꯨꯈꯤꯒꯦ. ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ. ꯚꯤꯛꯇꯔꯁꯨ ꯍꯤꯗꯥꯛ ꯂꯩꯔꯨꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤ. ꯗꯣꯛꯇꯔꯁꯨ ꯂꯥꯛꯇꯨꯅ ꯍꯤꯗꯥꯛ ꯀꯥꯞꯂꯤ. ꯍꯤꯗꯥꯛ ꯁꯠꯇꯣꯛꯄꯗꯤ ꯁꯤꯁꯇꯔꯅ ꯑꯗꯨꯝ ꯇꯧꯕꯤꯔꯣꯀꯣ. ꯐꯅꯤ ꯗꯣꯛꯇꯔ. ꯈꯥꯕꯁꯨ ꯃꯥꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯒꯦꯠꯇ ꯉꯥꯏꯔꯒ ꯂꯩꯔꯤ.
Ruhansu mayumda chatnaba tholei. Magi gari mari gate lomda tholakpa aduda khaba usittana. Asigi misina mafam asida kadauba laiba. Ruhansu gari manungdagi khabagi gari leiba adu urai. Adubu gari swairamdana gari thauraga dum chatkre. Amarsu mayumda suti fangduna tholei. Tholakpaga Tomthen hoida lakli. Magi nupiga loinana drawing room da famduna awa nungai wari sanari. Tomthen, Josh ki luhongba kamdauki nungai ki bra. Nungai ki nang yaudabada Josh yam nungai ki tabani. Adubudi aisu nangna first time di yengli dudi. Nungsidra matamda. Hoi, ado akoi aribase kamain tokseba. Namdana hongaga loiredana mana yada yaribo. Ai tholeingaida magi mafam jana amata hausi. Hoise, ado picnic amta sinsidana. Yaine, sinsine. Ado banki wafamduri kamdaure. Banki hanglabo. Hangnaba kana tauri. Hayengdagi hanglani. Parese, Josu suti leiri hain haire. Akoi nupi singsu sakhangna hansi. Hoine, yaine. Minasu chapuraga changsi lei. Mina Amar ubada amuk gakpada loikre. Amar suni. Itao, nang nasi nupi se kamaina laururiba. Kainu ni natrabane aibo. Amar ngakna. Nang extra tuition tamakra. Tauri. To, aduneba. Thaina koi hero da tanaba nupi singduda maasun laini. Mani. Mina Amar da ningsinglaktuna satkum lei. Oh, Amar natra. Aina khaleba. Nangdi chance kemta tawde. Ruhan khatani tawriba. Amadudi hero nina tawde yadaba. Ado Mina, maase ayi wife ne khangno. Hoi. Nupi ani do imungda wari sanaba changminaki. Ruhan mayumda yauraduna dress songdoga fresh oiruraga phamungda famduna thabak amuk tawri. Thabak to amuk tawbado waraktana phone da amuk funny videos yengli. Kari ningsinglakpano khangdi phone aduda call tawri. Call do ring chatpaga adum pairakle. Sakirasu machanupiga loinana mamana chakauri. Ayuktadi Ruhan thabak chatpanina chak chaminaba fangdi. Aduna numidang doina chak chanaba kaubani. Sakirasu ibemna tawriba thabaktuda mateng pangsili. Nas masunupiga loinana TV yengli. Ruhansu wari sanaba loiraga drawing room da tholei. Ruhan machanupigi manakta famsilei. Asigi channel sibu nungai bro. Nungai mamo. Ruhana angang do magi tampakta famali. Nangbu class KG karab natro. Mane. Mamo nangwanda kainoma pige leramuko. Ruhan kada changraga drawing book ka color ga puthoraga tholei. Aduga angang aduda amuk pamduna piri. Se, nangi color ga drawing book ani pamdrabo. Pame mamo. Sakirasu chak loire haidana kauba lakli. Mayamdo ikoina dining table da famli. Harau chak chaminari. Sakira mama de yenglei. Nasu hairo haidana ingit taurei. Sakira. Ichau, ngasidi wam ta haige. Ruhana. Hayo. Ima so halore. Aduna ichau, yumdasu mi leitre. Ina mama pusilo. Ruhan kumdi mahagi jabam thokpa adum chari. Ruhana kumlaktaba aduda amukasu. Ichau. How? Khangnaba leibro. Aiga khangnaba haibadi. Ho yumgi nama oiba yaba amta pusilo haiba. Ibema, adui wado kona khanasi. Nangi chakto fajana hana chawko. Nas. Wafamse chak chari kanda natradi karam kanda khanadorige. Ruhan magi chabam thokpa charaga haugalaga chatkre. Chaba loiraga magi plate to puraga chakhungi basin da thamle. Aduga makhut hamdoklaga kumthagre. Magi kada changsinduna thabak makha chathari. Phone du yenglubada miss call phanayamna leiramle. Phone do paiduna hangchil langbo ina magi kadagi
ꯚꯦꯔꯦꯟꯗꯥꯗ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯨꯔꯖꯁꯨ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯃꯔꯖꯦꯟꯁꯤ ꯀꯣꯜ ꯑꯃ ꯂꯥꯛꯂꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯄꯥꯏꯈꯠꯂꯨꯏ, ꯊꯨꯅ ꯃꯐꯤ ꯁꯦꯠꯆꯤꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯁꯨꯔꯖꯅ ꯃꯩ ꯊꯥꯜꯂꯛꯄ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯗꯥ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯍꯤꯡꯁꯤꯗ? ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯑꯦ, ꯑꯗꯨꯒꯤꯅꯤ, ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯣ, ꯑꯉꯥꯡꯁꯤꯡꯁꯤꯒ ꯐꯖꯅ ꯄꯣꯊꯥꯔꯝꯃꯣ꯫ ꯑꯗꯣ ꯀꯔꯤ ꯏꯃꯔꯖꯦꯟꯁꯤꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯝꯇ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ, ꯑꯗꯨꯅꯅꯤ, ꯐꯖꯅ ꯂꯩꯔꯝꯃꯣꯀꯣ, ꯆꯠꯂꯨꯈꯤꯒꯦ꯫ ꯁꯨꯔꯖ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯔꯨꯍꯥꯟꯁꯨ ꯃꯐꯤ ꯁꯦꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯐꯣꯟꯗꯁꯨ ꯀꯣꯜ ꯇꯧꯔꯤ꯫ ꯑꯍꯤꯡꯗꯨꯗ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗ ꯃꯌꯥꯝꯁꯨ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯠꯈꯤꯕꯒꯤ ꯒꯥꯔꯤ ꯃꯈꯣꯜꯗ ꯅꯥꯁꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯥꯁ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯏꯕꯦꯝ ꯍꯧꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯔꯨꯍꯥꯟꯒꯤ ꯀꯥꯗꯣ ꯃꯩ ꯊꯥꯜꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯁꯨ ꯈꯤꯇꯪ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗꯁꯨ ꯃꯩ ꯊꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯥꯁ ꯔꯨꯍꯥꯟꯒꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯔꯨꯍꯥꯟꯒꯤ ꯐꯣꯟꯗꯣ ꯑꯣꯐ ꯂꯩꯈ꯭ꯔꯦ꯫ ꯀꯅꯥꯒ ꯀꯔꯤ ꯇꯧꯕ ꯆꯠꯂꯤꯅꯣ ꯍꯥꯏꯕ ꯀꯩꯝꯇ ꯈꯪꯗꯦ꯫ ꯁꯨꯔꯖ ꯃꯐꯝ ꯑꯃꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯔꯛꯄꯗ ꯔꯨꯍꯥꯟ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯥꯁ ꯃꯆꯥꯅꯨꯄꯥꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯗ꯭ꯔꯣꯋꯤꯡ ꯔꯨꯝꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯔꯨꯍꯥꯟꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯨꯍꯥꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯅꯥꯁꯅ, ꯉꯔꯥꯡ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯑꯣ, ꯏꯃꯥ, ꯑꯩ ꯊꯕꯛ ꯑꯃ ꯀꯧꯔꯛꯇꯅ ꯆꯠꯂꯨꯕꯅꯤ, ꯀꯔꯤ ꯂꯩꯔꯒꯦ? ꯀꯔꯤ ꯊꯕꯛ? ꯌꯨꯝꯗ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯑꯍꯤꯡꯗꯁꯨ ꯊꯕꯛ ꯆꯠꯂꯕꯅꯤꯅꯦ꯫ ꯏꯃꯥ, ꯀꯧꯔꯛꯀꯅꯨ꯫ ꯅꯥꯁ ꯋꯥꯔꯧꯅ ꯔꯨꯍꯥꯟꯗ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯔꯨꯍꯥꯟꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯂꯛꯇꯨꯅ ꯄꯣꯊꯥꯔꯤ꯫ ꯔꯦꯖꯤꯅꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯂꯝꯕꯤꯗ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯄ꯭ꯔꯦꯃꯤꯁꯨ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯥꯁꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤ꯫ ꯄ꯭ꯔꯦꯃꯤꯒ ꯃꯆꯥꯅꯨꯄꯥꯒ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯕ ꯎꯔꯦ꯫ ꯔꯦꯖꯤꯅꯥꯁꯨ ꯄ꯭ꯔꯦꯃꯤ ꯎꯕꯗ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯄ꯭ꯔꯦꯃꯤ, ꯅꯣꯠꯕꯨꯛ ꯗꯔꯖꯟ ꯑꯃꯒ ꯄꯦꯟꯁꯤꯜꯒ ꯂꯧꯒꯦ꯫ ꯔꯦꯖꯤꯅꯥ, ꯄꯦꯟꯒ ꯄꯦꯟꯁꯤꯜꯒ ꯆꯥꯔꯠ ꯄꯦꯄꯔꯒ ꯈꯔ ꯄꯤꯕꯤꯔꯛꯂꯣ꯫ ꯔꯦꯖꯤꯅꯥ ꯄ꯭ꯔꯦꯃꯤ ꯎꯕꯗ, ꯔꯦꯖꯤꯅꯥ, ꯅꯨꯡꯉꯥꯏꯔꯤꯀꯣ? ꯄ꯭ꯔꯦꯃꯤ ꯔꯦꯖꯤꯅꯥꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯄ꯭ꯔꯦꯃꯤꯅ, ꯑꯦ ꯔꯦꯖꯤꯅꯥ꯫ ꯔꯦꯖꯤꯅꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯑꯉꯥꯡꯒꯤ ꯄꯣꯠ ꯆꯩ ꯋꯥꯠꯂꯦꯅ ꯂꯩꯕ ꯂꯥꯛꯂꯤꯅꯦ꯫ ꯑꯣ, ꯑꯩꯗꯤ ꯅꯪ ꯗꯨꯀꯥꯟꯗ ꯆꯪꯈꯤꯕꯗꯣ ꯎꯔꯕꯅꯤ꯫ ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ? ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯕꯁꯦ ꯅꯋꯥꯅ ꯄꯥꯎ ꯑꯝꯇ ꯍꯦꯛꯇ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯀ꯭ꯂꯥꯁ 12 ꯂꯣꯏꯕꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩ ꯀ꯭ꯂꯥꯁ 12 ꯂꯣꯏꯕꯒ ꯏꯆꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ, ꯀꯣꯏꯕ ꯑꯣꯏꯅ ꯗꯦꯜꯂꯤꯗ꯫ ꯑꯗꯨꯗꯒꯤ ꯑꯩ ꯑꯥꯗ ꯑꯗꯨꯝ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯇꯝꯂꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯅꯣꯡꯃ ꯄꯨꯟꯁꯦ, ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯝꯃꯣ꯫ ꯄꯤꯔꯝꯒꯦ꯫ ꯔꯦꯖꯤꯅꯥ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯄ꯭ꯔꯦꯃꯤꯅ ꯅꯝꯕꯔꯗꯣ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯃꯤꯒꯤ ꯃꯆꯥꯗꯨ ꯌꯦꯡꯂꯒ, ꯅꯪꯒꯤ ꯑꯉꯥꯡꯂꯣ? ꯃꯥꯅꯤ, ꯅꯪꯗꯤ ꯌꯨꯝ ꯄꯥꯜꯂꯕꯣ? ꯄꯥꯜꯂꯤ, ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ꯫ ꯄꯥꯎꯁꯨ ꯑꯝꯇ ꯍꯥꯏꯔꯛꯇꯦꯅꯦ꯫ ꯃꯤ ꯌꯥꯝ ꯀꯧꯗ꯭ꯔꯤ, ꯑꯗꯨꯅꯅꯤ꯫ ꯑꯗꯣ ꯅꯣꯏ ꯍꯦꯔꯣꯗꯣ ꯅꯣꯡꯃ ꯃꯁꯛ ꯈꯪꯅꯒꯦꯀꯣ? ꯍꯣꯏ ꯌꯥꯏꯌꯦ, ꯈꯪꯅꯍꯟꯒꯦ꯫ ꯁꯤꯗ ꯂꯩꯖꯔꯦ ꯄꯣꯠ ꯆꯩ꯫ ꯃꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯥꯞꯆꯤꯟꯗꯨꯅ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕꯒꯤ ꯄꯩꯁꯥ ꯄꯤꯔꯤ꯫ ꯔꯦꯖꯤꯅꯥ ꯄ꯭ꯔꯦꯃꯤ ꯅꯝꯕꯔ ꯂꯧꯅꯔꯗꯨꯅ ꯔꯦꯖꯤꯅꯥꯅ ꯄ꯭ꯔꯦꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯔꯦꯖꯤꯅꯥꯅ ꯊꯣꯏꯕꯕꯨ ꯃꯥꯒꯤ ꯑꯁꯣꯛꯄꯗ ꯌꯦꯡꯗꯨꯅ ꯑꯊꯨꯕꯤꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯈꯪꯍꯜꯂꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯗꯣ ꯏꯃꯥ, ꯍꯌꯦꯡꯗꯤ ꯕꯕꯥꯒꯤ ꯑꯣꯄꯔꯦꯁꯟꯅꯤꯅ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯒ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯁꯅꯥ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯄꯨꯔꯣꯏꯕ ꯄꯣꯊꯥꯔꯒ ꯂꯩꯕꯗꯨꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯄꯥꯔꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯔꯨꯍꯥꯟꯁꯨ ꯃꯐꯝ ꯑꯗꯨꯒꯤ
lam ahang-bado park semnaba mi kaukibado yengba lakli. Thoibisanasu anaba ama park aduda puthorakli. Ruhan ga Thoibisana lambi chatpada thaini. Victor su mamana leiba maikairomda laktuna wari sanari. Ruhan langlena leiriba maikairomda lakli. Thoibisanasu park aduda leiri. Ruhan lakpado langlena ure. Langlendi Ruhan ubada saungingbada loire. Langlen mapukningda. Karino sigi nupa machasina ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯤꯕ ꯃꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯆꯥꯅꯣꯅꯦ ꯉꯁꯤꯗꯤ ꯈꯪꯂꯤꯗꯅ ꯑꯩꯒꯤ ꯏꯆꯥꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯚꯤꯛꯇꯔ ꯏꯃꯥ ꯀꯔꯤ ꯇꯧꯔꯒꯦ ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯥꯗ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕꯁꯦ ꯑꯩ ꯅꯍꯥꯟ ꯎꯈ꯭ꯔꯦ ꯚꯤꯛꯇꯔ ꯑꯣ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅ ꯇꯥꯔꯦ ꯀꯔꯤ ꯋꯥꯔꯤ ꯊꯣꯏꯕꯤꯁꯅꯥꯁꯨ ꯑꯅꯥꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯔꯨꯍꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯚꯤꯛꯇꯔꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯃꯤ ꯂꯩ ꯂꯩꯇꯦ ꯌꯦꯡꯗꯅ ꯔꯨꯍꯥꯟꯒꯤ ꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯈꯨꯄꯥꯛꯅ ꯃꯃꯥꯏꯗ ꯊꯥꯏ ꯄꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯚꯤꯛꯇꯔꯗꯤ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ ꯃꯔꯝ ꯄꯨꯝꯕ ꯈꯪꯕꯅꯤꯅ ꯂꯥꯡꯂꯦꯟ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯌꯣꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯒ ꯅꯪꯒ ꯎꯅꯕ ꯌꯥꯔꯣꯏꯅ ꯑꯩꯒꯤ ꯏꯆꯥꯗꯤꯅꯦ ꯅꯪꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯣꯏꯔꯣꯏꯗꯕꯗ ꯃꯪꯒꯅꯨ ꯅꯪꯅ ꯁꯪꯃꯟꯕꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯂꯩꯕ ꯃꯐꯝꯗ ꯍꯌꯦꯡꯈꯩ ꯂꯥꯛꯀꯅꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟ ꯆꯠꯈ꯭ꯔꯦ ꯚꯤꯛꯇꯔꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯔꯨꯍꯥꯟꯗ ꯐꯥꯎꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯔꯨꯍꯥꯟꯗꯤ ꯂꯥꯡꯂꯦꯟꯒꯤ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯁꯨ ꯊꯨꯅ ꯔꯨꯍꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯁꯔ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯣ ꯌꯥꯔꯦ ꯇꯣꯛꯂꯣ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯅꯃꯥꯒꯨꯝꯕꯅꯤ ꯔꯨꯍꯥꯟ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯐꯝꯂꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯏꯕꯤꯁꯅꯥ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯊꯣꯔꯛꯂꯤ ꯉꯁꯤꯗꯤ ꯃꯦꯃꯤꯁꯨ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯂꯩꯕꯅꯤꯅ ꯃꯊꯟꯇ ꯊꯣꯛꯂꯛꯏ ꯈꯥꯕꯁꯨ ꯅꯨꯡꯇꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯁꯅꯥ ꯁꯪꯂꯤ ꯊꯣꯏꯕꯤꯁꯅꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯈꯥꯕ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯁꯛ ꯐꯖꯕꯤ ꯑꯩ ꯊꯤꯟꯖꯔꯝꯂꯒꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯝꯗꯦ ꯒꯥꯔꯤ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯂꯛꯎꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯤꯒꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯕꯤꯔꯣ ꯆꯠꯂꯁꯤ ꯈꯥꯕꯒꯤ ꯃꯤ 3-4ꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯗ ꯀꯣꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯦ ꯍꯣꯏ ꯆꯨꯝꯃꯤ ꯆꯥꯎꯈꯠꯂꯦ ꯑꯗꯣ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯊꯣꯏꯕꯤꯁꯅꯥꯁꯨ ꯈꯨꯝꯗꯦ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯒꯥꯔꯤ ꯉꯥꯏꯔꯤ ꯒꯥꯔꯤꯁꯤꯁꯨ ꯀꯣꯛ ꯂꯥꯛꯀꯦ ꯍꯥꯏꯗꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯗꯅ ꯈꯥꯕ ꯃꯥꯒꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯈꯨꯞꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯁꯀꯦꯟꯕꯤ ꯊꯣꯏꯕꯤꯁꯅꯥ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯇꯥꯟꯖꯥ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯒꯤ ꯃꯤ ꯀꯅꯥꯝꯇ ꯆꯠꯇꯕ ꯃꯇꯝꯅꯤ ꯈꯥꯕ ꯃꯃꯥꯏꯗꯨꯗ ꯅꯥꯜꯂꯤ ꯃꯈꯨꯠ ꯃꯆꯥꯁꯤꯅ ꯊꯥꯕꯁꯦ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯅꯦ ꯃꯣꯟ ꯃꯣꯟ ꯂꯥꯎꯏꯅꯦ ꯁꯣꯝꯗꯁꯨ ꯑꯃꯨꯛꯇꯒ ꯊꯥꯕꯤꯔꯛꯑꯣ ꯊꯣꯏꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯤ ꯅꯣꯏ ꯒꯥꯔꯤꯗꯣ ꯍꯥꯡꯗꯣꯛꯑꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯄꯨꯔꯁꯤ ꯈꯥꯕ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯀꯔꯣꯝꯗꯒꯤꯅꯣ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯏ ꯊꯣꯏꯕꯤꯁꯅꯥ ꯉꯛꯅ ꯌꯦꯡꯂꯤ ꯈꯥꯕꯁꯨ ꯉꯛꯅ ꯌꯦꯡꯂꯤ